mayambu ahanba magtada Helly Maisnamna taramna okchabaga loinana khurumjari. Mayamda tahanjariba wari asigi maming Bhu Chuba Bothe wari asibu ibirakpana Sisiliya Wari asi mayam puna taminarasi. Adungai khula amada amaiba tomal kauba ahal ama leirami khula dugi narak yeglakpa matamda mangonda khakta yengnarami tanarami kari karam tauba kari ana layung karamba laina makhalno haina amaiba tomal mi aduki matik phaba migi aifanabada khanbiba afaba misak amasu oirami amaiba tomal khula dugi miyamgi minungsiga loinana yamna nungaina leirami ingna chikna panduna mabu miyoi khudingmakna nushinasu saknarami sonarami nongmagi numit amani Bothe ngasidi masado yamna nungairamde masa nungaitabada natana mabuk nungaitaduna makhong aduso hamdabi tawrami Bothe party na mapairaga maninglom aduda hangat handa chenchat tawbadu ubada Bothe gi apokpi sakhina hairai kari tawrabageni imagi Bothe nangna ngasai amadagi maningsida sum Bartin dumaga chenchat tawduna leiridubo nangbu nakhonga hamdarabro nabuka nungaitabraba Bothe mamaya du sublap tawraga ima yadre ngasidi na jasi isasisu arum hauduna tadawi aduga khongsisu hamdari ima nacha hakjanga se dam loina loire nangdi kari kari ahenba chahaidaba charurake nakhong hamdari baduba Chade bagasho charamni kari noma charamgani adugini tumdaduna tawribani o ngarang budi haibong asuba charui morok sana adugira haisu khangpote tawrisi nangamane chabada ta sidawribani ko pena chare pena mu phaidaramani ne hojikte ima phare horin numidang wairamdo madudai duda nangna bu tomal hoida chalaga yenghalurasi Haujikidine ima sankiroi thabaka mata lusindribani tawgadaba mayam ama leiri yai kashumta kaide ima chalo nasaga du inghanganu hoi Bothe do changkri manunglomda sakhidi lefoduna chaba thakpagi wada oinu sum tawraga tale aigi isa nupa sina imungi karigi karimata yengdi suba nombagi waga karimata leipote sakhi madu sona thabak amada mai onsilaga leikri Sakhi hoigi imung asi khara wana makhoi mama macha makhoi ahum khaktang leijabani Sakhi gi mapuroiba adudi nauna nongakre Bothe gi machanupi lairang tona yamna piklingai matam aduda mabungna masangamde haiduna leikhiba aduda lairang tona isinga saba londuna masa khaji kangkhachana na ba haiduna thumjini haplaga pusilai mabunggi manakta tajo khong hamdai haidaine hoine hamdari ni ne nabungse Se, adudi si taksilo. Kainu sibo. Takta taksilo, hakjang yam nungaibani. Khong hamdarubagi isawa ba choktabagado yam phabani. Asengbaro nang haisibo. Mane asengbagini. Nangdi am khangina. Aigi jalse yam singamijani Se, sasa taksilo. Lausilo, sum pahelaga thami. Nang siriba. Bothe. Machanupi lairang tondagi thaknanaba mahidu lauraga thai aduga sidi phanadum hawine hawso hawbani aduga isasu nungaibani maram yamo e aigi jalse aduda jaw hayune aigi ne ko handaki yausangsu lakadawreba khuiraktreba aduna yausangi nakathengni ba chatnanaba aduda painanaba sengaw amtaga leibiyoba Kari, sengaoba. Hoi. Nakadeng chatpado. Aduda painanaba adugi seldo adu hapnaba amta leibiyo haiba. Ichanna hariba sengaodubu kaya ga pigene mamalba. Khangde. Adum piramni khara. Ado aigidi mamang yausangdagisu tachawna kari mata leibide. Aduna handakti sengao leibidaba yaro. Atangba phajaba ma leibidaba yadabani ko. Bothe do makok ngawi nga haktu. Sengna haujik Bothe mahaki makhuta sel nunga amata thokpa nate mi atai mamana basingdi thaba ingkhang suba nomba tawraga masagi makhuta sel thokna duna leirabani adubu Bothe di madusu tawde adum yumsida phamlaga charaga hiplaga tale masi tawbagi apopa mamana ngangba chaibada suloirabani suba nomba khara haizilu yumgi mateng tawrau haina
Machanna hairibasingdo taraba matungda Bothena amuk hairei. Ichan, nangna hairibase gause. Nabungna handak yausang nangna naba leibadi nonggadaba maandini tawrisi. Kaigi ngamoidoino haisibo tajaw. Ataygi nateda. Nabungi khutane. Selsi kiimta leidi. Aduginine. Akhoi tajawgi haunabise. Adumaina adum tawdabane. Chahi kayadi yamna hokre. Yausangse nongmada aina ahaiba pot amata leibide. Tajaw nang hindi himalabani ko. Ichan. Nang buta chawsi sel paidadana toinib. Yung tajawgi khuta sel thokpasunadana. Khange yare. Mimigi mabung singdi loinamak thabak soba nomba chane. Aduga machalgi chahi amagi kumamagi yausangna lakpada. Kari mino may amama leibi. Aduga khoigidi kaimta leibide ngasi phawbada. Ichan yare da nangba. Lairang tongi machendo lepa kaubaga naigidre. Adum pedrong nganglaga ta laikre. Karagi sumasagi oina ngangan bane mama saki hek laudana. Tajaw, nangsu nupani. Sum yumsida phamaga hippaga charaga leidu sorokpudi. Thabak subado khara chatlo haiba. Loine imungse imana puraga lei. Haibireda. Yam haireda ngangna. Haiba haitabagi wanate. Awoiba oidobuduni hairisina chalna. Yare, angangna haipa saga. Afaba hairadi haipa sabane amu haibirinine. Khange phare yare. Adum phamungsida taraga hippaga adum leiro ta chawdi. Ichan, nang thokro semta. Ta chawse isangamde hab. Nabungse hakchang yang wai. Aduna chalo thokro. Se aigi naktaga amta leirnoba. Chatniye. Chatadi chatlage. Leirang tondu sauri tawraga machinda wa haiduna adumuk chatkre. Bothesu magi machana manaktagi thokraba matungda tapna haise. Wakhal macha khallaga. Haisu haibani. Aise sel thokpa yaba thabakti ama phau tawdene ko. Aduga selsu khuta amta paidi. Imadagi sum law. Aina tawrisibu chumi bren. Lal. Natraga aisu khulgi chekon sida mayam thaba inkhang suba nomba chatnariba yaunariba sida oina yaururasira. Hoida, sida yaushinbana oina phagadoba mali. Bothe donga hag aduda amu wakhaladu mawon makhal hekta khalai. Aduga amu haira imathanta. Hera, kaidobogi awaba thabak tawraga selwana tandoin. Adui mahut yam nungaina leiraga wadana sel phangba yaba kari lei habadu yengaga tawraloi. Kaidobogi check suba. Sumaino ni hippaga charaga da leithoki. Karibu tawjaruni. Bothegi wakhalda khalibasi nungaibagi saruk ngaktani. Aduso masa khak nungaibagi asada mahak waba thabak suksu suba pamde. Thabak sururaga makhuta sel thokpa aduso bothena sukoi oiningde maramni mahak yam nungaibata pamba katan chuba khadrak haiba pakhang amani. Numitumadi adum thabak tawbaga kaiga bothedu amaiba tomal hoigida chattana tokre. Adubu thangnaba numitki ayuk aduda bothega sakhiga punna laktuna leirare. Amaiba tomalna kari tana sige sakhi kari nungaitaba leire na sada. Mama kainoni anaba yawba makhong hamdabaga masa arum hobaga tawba adugine mamaga tana jage haiduna lakcharibani. Kanabuno nangbura natraga nachanupa asiro anaba loinaribase. Mama aina chade aigi ichanupa asibun. Nachasi oire phani adugidi kaimta khalunuko nang mamana loina phanghangani se. Khonga hamdabi tawe haina hairibado nade kari chasiluragene. Puk nungaitana naba majak oiba yaba khai. Bothena handang mukti tapli. Ipumaiba kainoni aise na hanse haibong metpada fasana morok sana pukka chakpa makhai pena charu. Madudagi hekta tawraklibani ni ipumaiba. Ise adugi oire. Chabada khara kamba malini isuse. Haibadi chabada thawna khara phaba. Puk chawbo oina tawraga suning nomning dabaga khara tawba malida. Bothedo amaiba to malgi wata suning degaina hairakpaduda. Ikaira male mamai kakto ngangsang hek ngangsinkre. Magi maramda asengba achumba ngakta hairakpa aduda mi kauba oirubanina ikaiba supoklibani. Sakhidi sat amaiba to magi waduda tap oklaga khumlai. Mama
ꯃꯥꯃꯅ ꯍꯥꯏꯕꯤꯔꯤꯕ ꯉꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯌꯥꯝ ꯆꯨꯝꯃꯤ, ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯇꯜ ꯂꯥꯏ ꯆꯨꯔꯒ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯁꯨꯗꯅ ꯌꯨꯝꯒꯤ ꯁꯤꯒꯤ ꯃꯇꯦꯡ ꯇꯧꯗꯅ ꯍꯤꯞꯂꯒ ꯇꯥꯔꯒ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯁꯤꯒꯤ ꯈꯟꯕꯗ ꯑꯩꯅꯦ ꯌꯥꯝ ꯋꯥꯔꯕꯅꯤ ꯇꯥꯗ꯫ ꯇꯥꯗꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯃꯁꯛꯁꯦ ꯑꯗꯨꯝ ꯎꯏꯅꯦ꯫ ꯇꯥꯗ, ꯃꯁꯤꯕꯨ ꯇꯟꯕ ꯐꯅꯅꯕ ꯂꯥꯏꯒ ꯈꯨꯔꯨꯝ ꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯕ ꯖꯥꯠꯂꯥ? ꯏꯁꯦ ꯏꯟꯊꯣꯛ ꯏꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯍꯥꯏꯔꯦꯗ ꯇꯧꯔꯤꯁꯦ, ꯑꯩꯕꯨ ꯅꯣꯛꯍꯜꯂꯤꯅꯦ꯫ ꯕꯣꯊꯦꯗꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯉꯥꯡꯂꯛꯄ ꯃꯌꯥꯝ ꯑꯗꯨꯗ ꯏꯀꯥꯏꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯁꯨ ꯈꯖꯤꯛ ꯄꯣꯛꯂꯝꯃꯤ꯫ ꯑꯁ ꯏꯃꯥ, ꯇꯜꯂꯤ ꯅꯪꯁꯤꯗꯤ꯫ ꯑꯩ ꯌꯨꯝ ꯍꯟꯅꯤꯡꯒꯗꯧꯔꯦꯀꯣ꯫ ꯑꯅꯥꯕ ꯌꯦꯡꯅꯤꯅ ꯂꯥꯛꯑꯒ ꯇꯟꯕ ꯐꯅꯅꯕ ꯂꯥꯏ ꯈꯨꯔꯨꯝꯕ꯫ ꯍꯩ, ꯅꯪꯒꯤ ꯐꯅꯅꯕ ꯍꯥꯏꯔꯤꯅꯤꯅꯦ ꯑꯩꯒꯤꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ, ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯧꯅꯒꯦ? ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗ ꯑꯃꯥꯏꯕ ꯇꯣꯃꯥꯜ ꯅꯣꯛꯅ ꯅꯣꯛꯅ, ꯍꯩꯃ, ꯅꯃꯥ ꯅꯆꯥ ꯑꯃꯨꯛ ꯋꯥ ꯍꯥꯏꯅꯗꯅ ꯉꯥꯡꯅꯗꯅ ꯇꯧꯔꯒ ꯂꯩꯔꯕ꯭ꯔꯣ? ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯃꯥꯅ ꯅꯪ ꯐꯍꯟꯅꯤꯡꯗꯅ ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯅꯪ ꯁꯥꯎꯗꯅꯒ ꯇꯧꯔꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯕꯨ, ꯑꯩ ꯁꯥꯎꯅꯤꯡꯉꯤ꯫ ꯁꯥꯎꯅꯨ, ꯅꯃꯥꯅ ꯍꯥꯏꯕ ꯋꯥꯕꯨ꯫ ꯃꯥꯃꯥ, ꯀꯥꯟꯅꯗꯦꯁꯦ, ꯀꯔꯤꯅꯣ ꯇꯧꯒꯗꯕ ꯐꯠ ꯐꯠ ꯇꯧꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯈꯤꯇꯪ ꯊꯨꯅ ꯍꯟꯅꯤꯡꯉꯤ꯫ ꯍꯣꯏ, ꯀꯨꯏꯔꯣꯏꯗ꯫ ꯏꯁꯨꯒꯤꯁꯤꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯈꯨꯠ ꯆꯪꯒꯗꯕ ꯊꯕꯛ ꯅꯠꯇꯦꯗ꯫ ꯌꯥꯝꯅ ꯀꯟꯅꯃꯛ ꯍꯦꯛꯇ ꯅꯥꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛꯇꯪ ꯁꯣꯟꯕꯗ ꯑꯅꯥꯕ ꯂꯣꯏꯅ ꯐꯒꯅꯤ꯫ ꯍꯣꯏ ꯃꯥꯃꯥ, ꯀꯗꯥꯏ, ꯂꯥ, ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯃꯨꯔꯣ ꯂꯥꯛꯑꯣ꯫ ꯕꯣꯊꯦꯗꯨ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯃꯤ꯫ ꯀꯗꯥꯏ, ꯏꯁꯨꯒꯤ ꯈꯨꯠ ꯌꯦꯠ ꯊꯪꯕꯗꯨ ꯄꯤꯔꯛꯑꯣ, ꯇꯤꯡꯊꯣꯔꯛꯑꯣ꯫ ꯍꯣꯏ ꯕꯨ꯫ ꯕꯣꯊꯦ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗꯨ ꯇꯤꯡꯊꯣꯛꯂꯒ ꯊꯝꯂꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯈꯪꯖꯕꯤ ꯍꯩꯖꯕꯤꯁꯤꯡ ꯑꯗꯨ ꯁꯣꯜꯂꯒ ꯃꯈꯨꯠꯇꯨꯗ ꯅꯥꯟꯕ ꯃꯦꯠꯄ ꯄꯥꯏꯕ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅꯁꯨ ꯅꯥꯟꯊꯕꯤꯔꯤ꯫ ꯃꯗꯨꯗ ꯅꯠꯇ ꯑꯇꯩ ꯇꯧꯕ ꯌꯥꯕ ꯀꯌꯥ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯣꯃꯥꯜꯗ ꯉꯝꯖꯕ ꯁꯦꯜꯒꯤ ꯈꯨꯗꯣꯜ ꯗꯈꯤꯅꯥ ꯀꯜꯂꯛꯂꯤ꯫ ꯃꯗꯨ ꯀꯠꯇꯨꯅ ꯈꯨꯔꯨꯝꯂꯛꯂꯤ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯕꯣꯊꯦꯕꯨ ꯅꯥꯟꯊꯕꯤꯔꯗꯨꯅ꯫ ꯐꯔꯣ, ꯏꯁꯨ ꯐꯔꯣꯀꯣ꯫ ꯀꯇꯟ ꯆꯨꯕ ꯁꯨꯅꯤꯡꯗꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯔꯣꯀꯣ꯫ ꯑꯁ, ꯏꯄꯨꯒꯤ ꯕꯣꯔ ꯈꯨꯄꯤꯁꯤꯐꯥꯎꯗꯤ ꯄꯦꯜꯂꯤꯍꯦ꯫ ꯁꯈꯤꯅ ꯁꯠ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯍꯔꯥꯎ ꯑꯗꯨꯝ ꯂꯩꯌꯨ꯫ ꯑꯗꯨꯝꯅ ꯕꯣꯊꯦꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯈꯣꯠꯄꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯠꯅꯅꯕ ꯍꯟꯅꯅꯕꯒꯤ ꯍꯥꯏꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯥꯃꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯍꯟꯅꯕ ꯑꯃꯨꯛ ꯇꯧꯔꯒꯦꯀꯣ꯫ ꯍꯣꯏ, ꯇꯧꯔꯣ, ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯫ ꯍꯣꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯥꯃꯥ꯫ ꯕꯣꯊꯦꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯁꯠ, ꯍꯩ, ꯏꯁꯨ ꯅꯨꯄꯥ, ꯅꯪꯅꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯏꯄꯨꯒꯤ ꯅꯥꯛꯇ ꯂꯥꯛ꯫ ꯅꯪ ꯇꯟꯕ ꯐꯅꯅꯕ ꯍꯩꯅꯤꯡꯅꯕ ꯏꯄꯨ ꯃꯟꯇ꯭ꯔ ꯁꯣꯟꯕꯤꯒꯦ꯫ ꯏꯄꯨꯅ ꯅꯪꯒꯤ ꯑꯇꯟꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯣꯛꯍꯟꯕꯤꯒꯦꯀꯣ꯫ ꯑꯁ ꯏꯄꯨꯒꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯏꯀꯥꯏꯕ ꯄꯤꯔꯦꯗ꯫ ꯍꯩ, ꯏꯀꯥꯏꯕ ꯄꯤꯕ ꯅꯠꯇꯦꯅꯦ ꯏꯁꯨ ꯅꯨꯄꯥ ꯅꯪꯕꯨ꯫ ꯕꯣꯊꯦꯗꯨ ꯃꯥꯅ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯞ꯫ ꯁꯈꯤꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯍꯧꯔꯒ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ, ꯑꯣꯟꯊꯣꯛꯅꯁꯨ ꯍꯦꯛ ꯇꯟꯕꯒꯤ ꯑꯇꯟꯕꯗꯨ ꯃꯁꯥꯗ ꯂꯩꯗ꯫ ꯋꯥꯗꯧꯔꯤ ꯃꯁꯤꯒꯤ ꯅꯤꯄꯥ ꯃꯆꯥꯁꯦ꯫ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯅꯕ ꯈꯤꯇ ꯇꯧꯕꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯛꯅꯒ ꯃꯁꯛ ꯇꯔꯨꯝꯅꯗꯅ ꯐꯖꯔꯤ꯫ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ꯫ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ, ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯗꯨꯒ ꯃꯁꯛꯄꯨ ꯌꯥꯝꯅ ꯃꯥꯟꯅꯩꯅꯦ꯫ ꯅꯨꯡꯁꯤꯅꯦ ꯃꯇꯧꯗꯣ꯫ ꯃꯥ ꯎꯕꯗ ꯑꯩꯒꯤ ꯏꯁꯨꯗꯣ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯤꯠꯃꯥꯡꯗ ꯎꯔꯛꯄꯒꯨꯝ ꯆꯣꯡꯊꯣꯛꯂꯕꯒꯨꯝꯅ ꯍꯦꯛꯇ ꯇꯧ꯫ ꯃꯇꯝ ꯑꯃꯗ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤꯁꯨ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯥꯌꯦꯡꯍꯧꯕ ꯉꯝꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯤꯡꯉꯝꯗꯕ ꯑꯗꯣ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯃꯁꯥꯗ ꯉꯁꯤ ꯐꯥꯎꯕ ꯆꯨꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯕꯣꯊꯦ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨ ꯅꯤꯡꯁꯤꯡꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯦ꯫ ꯕꯣꯊꯦꯕꯨ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤ ꯄꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯁꯦꯝꯕꯤꯒꯦ ꯁꯥꯕꯤꯒꯦ, ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯑꯗꯨ ꯍꯥꯏꯔꯝ ꯃꯃꯤ ꯂꯥꯝꯂꯒ ꯁꯥꯒꯠꯇꯨꯅ ꯈꯜꯂꯛꯂꯤ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯅꯨꯡꯊꯤꯜꯋꯥꯏꯒꯤ ꯃꯇꯝ ꯑꯃꯗꯅꯤ ꯕꯣꯊꯦ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯨꯗꯨꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯇꯧꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯌꯧꯔꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯁꯈꯤꯅ, ꯏꯃꯥꯒꯤ ꯕꯣꯊꯦ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ? ꯍꯜꯂꯛꯑꯦ꯫ ꯑꯁ, ꯆꯥꯛ ꯏꯟꯁꯥꯡ ꯈꯨꯍꯥꯎꯗꯤ ꯂꯣꯏꯔꯦ꯫ ꯄꯨꯛꯀꯁꯦ ꯄꯦꯟꯕ ꯃꯈꯩ ꯆꯥꯔꯛꯑꯦ ꯏꯃꯥ ꯑꯩꯗꯤ꯫ ꯅꯪꯅꯕꯨ ꯀꯔꯤꯅꯣ? ꯆꯥꯕꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯗꯨꯕꯣ?
ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯀꯥꯟꯅꯗꯦ ꯂꯥꯎ ꯁꯤꯗ ꯂꯩꯔꯤꯕꯅꯦ ꯎꯀꯛꯁꯤꯡꯁꯦ ꯑꯝꯇ ꯈꯥꯏꯗꯣꯛꯎ ꯂꯥꯎ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡꯒ ꯑꯝꯇ ꯂꯩꯇ꯭ꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯈꯥꯏꯗꯣꯛꯇꯕ ꯌꯥꯔꯣꯏ ꯑꯁ ꯏꯃꯥ ꯆꯥꯛꯀꯗ ꯃꯥꯗ ꯆꯥꯎꯔꯒ ꯋꯥꯅ ꯂꯦꯡꯕ ꯐꯥꯎ ꯉꯝꯗꯗꯅ ꯂꯥꯛꯏꯉꯩꯁꯤꯗ ꯁꯤꯡ ꯈꯥꯏꯌꯣꯏ ꯉꯝꯃꯔꯣꯏ ꯑꯩ ꯇꯜꯂꯤ ꯌꯥꯝ ꯋꯥꯔꯤꯌꯦ ꯏꯃꯥ ꯑꯩ ꯕꯣꯊꯦ ꯏꯃꯥꯒꯤ ꯕꯣꯊꯦ ꯅꯪꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯁꯤꯒꯦ ꯅꯠꯇꯦ ꯅꯪꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯨꯡꯗ ꯌꯨꯝ ꯑꯁꯤꯗ ꯌꯨꯝ ꯑꯣꯏꯅ ꯀꯃꯥꯏꯅ ꯄꯥꯜꯍꯧꯗꯣꯏꯅꯣꯃꯤ ꯅꯪꯕꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯉꯥꯡꯉꯤ ꯏꯄꯨ ꯃꯥꯏꯕꯅ ꯑꯩ ꯂꯥꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯝꯇ ꯆꯠꯂꯨꯔꯒꯦ ꯃꯥꯏ ꯃꯅꯥꯛꯇ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯛꯇ ꯈꯪꯗꯣꯛꯎꯈꯤꯒꯦ ꯅꯪ ꯑꯃꯅꯦ ꯃꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯀꯣ ꯃꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯅꯄꯨꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯆꯠꯁꯤꯜꯂꯨꯔꯅꯤ ꯑꯗꯨꯒ ꯑꯩ ꯋꯥꯗꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯅ ꯍꯪꯉꯨꯔꯅꯤ ꯅꯨꯡꯉꯥꯏꯍꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯨꯔꯅꯤ ꯑꯩꯗꯤ ꯅꯪꯅꯦ ꯅꯪ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯈꯜ ꯃꯌꯥꯝꯗꯨꯗ ꯁꯨꯝ ꯈꯜꯂꯒ ꯂꯩꯌꯨ ꯅꯪ ꯂꯩꯌꯨꯀꯣ ꯏꯃꯥ ꯑꯁ ꯑꯩ ꯉꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯍꯩꯃꯥ ꯅꯠꯇꯦ ꯅꯪꯕꯨ ꯁꯤꯡꯁꯦ ꯑꯝꯇ ꯈꯥꯏꯗꯣꯛꯑꯝꯃꯨ ꯂꯥꯎꯅꯦ ꯀꯣꯟꯅ ꯈꯥꯏꯔꯒꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝ ꯀꯥꯟꯗ ꯑꯩꯅ ꯇꯨꯝꯕ ꯌꯥꯍꯧꯔꯛꯄꯗ ꯍꯩ ꯆꯥꯕꯗꯨꯅ ꯕꯣꯔꯥ ꯑꯃ ꯆꯥꯁꯤꯜꯂꯒ ꯇꯨꯝꯗꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯁꯥꯗꯨꯁꯨ ꯌꯥꯗ꯭ꯔꯦ ꯌꯦꯡꯕꯗ ꯎꯕꯗ ꯃꯤꯕꯨ ꯃꯥꯟꯗ꯭ꯔꯦ ꯅꯣꯏꯕꯗ ꯕꯣꯌꯣꯁ ꯑꯃ ꯇꯧꯔꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯝ ꯉꯥꯡꯉꯤ ꯑꯩ ꯆꯠꯂꯒꯦ ꯇꯨꯝꯃꯨꯈꯤꯒꯦ ꯁꯨꯝ ꯉꯥꯡꯅꯔꯒ ꯂꯩꯕꯗꯣ ꯑꯩ ꯇꯜꯂꯤ ꯋꯥꯔꯦ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯁꯤꯡꯁꯦ ꯈꯥꯏꯗꯅ ꯇꯣꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯈꯥꯏꯗꯅ ꯇꯣꯛꯄꯗꯤ ꯈꯛ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ ꯕꯣꯊꯦ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯍꯦꯛ ꯇꯥꯁꯤꯜꯂꯨꯕ ꯇꯧꯗꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯒꯝ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯁꯈꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯕꯣꯊꯦ ꯐꯃꯨꯡꯗ ꯀꯥꯔꯛꯂꯒ ꯍꯤꯞꯊꯔꯛꯂꯦ ꯑꯗꯨꯒ ꯑꯁꯨꯛ ꯍꯥꯎꯅ ꯆꯥꯔꯛꯑꯒ ꯇꯨꯝꯗꯅ ꯑꯩꯕꯨ ꯁꯤꯡ ꯑꯃꯨꯛ ꯈꯥꯏꯔꯒ ꯂꯩꯈꯤꯗ꯭ꯔꯣ ꯂꯩꯔꯣꯏ ꯑꯩꯗꯤ ꯇꯨꯝꯕꯒ ꯑꯣꯏꯅ ꯂꯩꯊꯣꯛꯀꯅꯤ ꯕꯣꯊꯦ ꯐꯩꯖꯨꯞꯀꯥꯗꯣ ꯆꯤꯡꯈꯠꯄ ꯍꯧꯈ꯭ꯔꯦ ꯀꯥꯟꯅꯗꯦ ꯑꯩꯅꯦ ꯏꯄꯨ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯅꯅꯕ ꯇꯧꯒꯦ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯃꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯍꯥꯏꯖꯔꯨꯔꯒꯦ ꯏꯄꯨ ꯑꯩ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯜꯂꯤ ꯑꯗꯨꯅ ꯊꯕꯛ ꯁꯨꯗꯅ ꯋꯥꯗꯅ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯣꯏꯅꯣ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅꯤ ꯃꯗꯨ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ ꯏꯄꯨ ꯃꯥꯏꯕꯁꯨ ꯑꯗꯨꯝ ꯍꯔꯥꯎ ꯌꯥꯖꯔꯛꯆꯅꯤ ꯃꯥꯅ ꯌꯥꯔꯛꯂꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯐꯔꯦꯗ ꯕꯣꯊꯦꯒꯤ ꯋꯥꯈꯜꯗꯨꯗ ꯁꯥꯒꯠꯂꯤꯕ ꯑꯁꯥ ꯑꯗꯨ ꯃꯈꯜ ꯃꯑꯣꯟꯒꯤ ꯋꯥꯈꯜꯅꯤ ꯑꯣꯏꯔꯣꯏꯗꯧꯕ ꯋꯥꯈꯜ ꯉꯥꯛꯇꯁꯨꯅꯤ ꯃꯥꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯣꯏꯗꯅ ꯋꯥꯗꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯍꯩ ꯄꯤꯕꯤꯌꯨ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯨꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯊꯪꯒꯤ ꯊꯪꯅꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯊꯦꯗꯨ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯔꯔꯦ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯀꯔꯤ ꯂꯩꯔꯦ ꯏꯁꯨ ꯕꯣꯊꯦ ꯏꯄꯨꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯣ ꯂꯥ ꯀꯥꯈꯠꯂꯨ ꯈꯨꯗꯥꯁꯤꯗ ꯐꯝꯃꯨꯔꯣ ꯂꯥ ꯕꯣꯊꯦꯗꯨ ꯃꯥꯡꯒꯣꯜ ꯀꯥꯔꯛꯇꯨꯅ ꯐꯝꯅꯅꯕ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯂꯛꯏ ꯑꯗꯨꯒ ꯏꯄꯨ ꯑꯩꯅ ꯏꯄꯨꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯑꯇꯩ ꯀꯔꯤꯝꯇꯒꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯍꯥꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯏꯄꯨꯒꯤ ꯏꯅꯥꯛꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯌꯨ ꯅꯤꯡꯊꯤꯅ ꯏꯄꯨ ꯑꯩꯕꯨ ꯋꯥꯁꯤꯕꯨ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯔꯗ꯭ꯔꯅꯦ ꯇꯧꯏꯁꯤꯕꯣ ꯕꯣꯊꯦꯒꯤ ꯏꯀꯥꯏꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯑꯃꯥꯏꯕ ꯇꯣꯃꯥꯜ ꯑꯗꯨ ꯅꯣꯛꯏ ꯏꯆꯦ ꯑꯗꯨꯝ ꯀꯣꯛ ꯍꯦꯛꯇꯃꯛ ꯍꯥꯏꯌꯨ ꯀꯩꯗꯧꯕꯒꯦ ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯄꯨ ꯃꯥꯏꯕ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯣꯛꯂꯤꯕꯅꯣ ꯁꯦ ꯏꯀꯥꯏꯒꯅꯨ ꯑꯗꯨꯝ ꯍꯦꯛꯇꯃꯛ ꯍꯥꯏꯌꯨꯁꯦ ꯏꯄꯨ ꯑꯗꯨꯗꯤ ꯑꯩ ꯍꯦꯛꯇ ꯀꯣꯏꯗꯅ ꯏꯀꯥꯏꯗꯅ ꯍꯥꯏꯔꯒꯦꯀꯣ ꯍꯥꯏꯌꯨ ꯕꯣꯊꯦ ꯅꯪꯕꯨ ꯀꯣꯏꯒꯅꯨꯅꯦ ꯕꯣꯊꯦꯗꯨ ꯅꯣꯛꯃꯤ ꯏꯀꯥꯏ ꯍꯥꯏꯔꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯋꯥꯗꯨ ꯀꯩꯅꯣꯅꯦ ꯏꯄꯨꯅ ꯅꯍꯥꯟ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯀꯔꯤꯕꯨꯅꯣꯅꯦ ꯑꯩꯅ ꯍꯥꯏꯕꯕꯨ ꯕꯣꯊꯦ ꯏꯄꯨꯅ ꯑꯩꯕꯨ ꯂꯥꯛꯑꯣ ꯋꯥꯗꯅ ꯅꯨꯡꯉꯥꯏꯅꯕ ꯃꯟꯇ꯭ꯔ ꯇꯥꯛꯄꯤꯒꯦ ꯑꯗꯒꯤ ꯑꯇꯟꯕ ꯐꯍꯟꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯋꯥꯔꯤ ꯇꯥꯟꯅꯅꯤꯡꯗꯨꯅ ꯅꯁꯨꯁꯤ ꯂꯥꯛꯆꯔꯤꯕꯅꯤ ꯏꯄꯨꯒꯤ ꯃꯅꯥꯛꯁꯤꯗ ꯑꯃꯥꯏꯕ ꯕꯣꯊꯦ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯏꯌꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯁꯨꯅ ꯊꯋꯥꯏ ꯈꯣꯏꯖꯪꯅ ꯄꯨꯛꯅꯤꯡ ꯂꯨꯞꯅ ꯉꯁꯤ ꯏꯄꯨꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯍꯣꯏ ꯃꯥꯅꯤ ꯏꯄꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯌꯥꯕꯤꯌꯨ ꯏꯄꯨꯅ ꯅꯁꯨꯕꯨ ꯑꯃꯨꯛꯇ ꯊꯧꯖꯥꯟꯕꯤꯌꯨ ꯕꯣꯊꯦꯒꯤ ꯃꯇꯧꯗꯨꯗ ꯑꯃꯥꯏꯕ ꯇꯣꯃꯥꯜ ꯑꯗꯨ
ꯃꯕꯨꯛꯇ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯍꯥꯏꯔꯛꯏ꯫ ꯐꯔꯦꯅꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯏꯁꯨꯅꯅꯦ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯑꯗꯨ ꯍꯥꯏꯔꯣ ꯅꯪꯅ ꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯅꯄꯨꯗ ꯀꯣꯏꯗꯅ꯫ ꯇꯁꯦꯡꯕꯒꯤꯔꯣ ꯏꯄꯨꯃꯥꯏꯕ? ꯍꯣꯏꯅꯦ ꯍꯥꯏꯔꯣꯅꯦ꯫ ꯕꯣꯊꯦꯗꯣ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕꯁꯤꯡ ꯑꯗꯣ ꯑꯗꯨꯃꯛ ꯀꯣꯏꯗꯅ ꯏꯀꯥꯏꯕꯒ ꯂꯩꯇꯅ ꯍꯦꯛꯇꯃꯛ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯏꯄꯣ ꯅꯁꯨꯁꯦ ꯇꯁꯦꯡꯅ ꯋꯥꯗꯅ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯗꯣ ꯃꯗꯨ ꯄꯥꯝꯃꯤ꯫ ꯑꯩ ꯇꯁꯦꯡꯅ ꯑꯋꯥꯕ ꯃꯁꯛꯁꯦ ꯈꯪꯅꯤꯡꯗꯦ ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯦ ꯑꯗꯨꯅ ꯏꯄꯨꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯑꯩꯕꯨ ꯅꯁꯨꯕꯨ ꯋꯥꯗꯅ ꯑꯃꯨꯛꯇ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨꯕ꯫ ꯕꯣꯊꯦꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯃꯕꯨꯛ ꯃꯅꯨꯡ ꯑꯗꯨꯗ ꯈꯜꯂꯛꯏ꯫ ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯁꯦꯡꯅ ꯀꯇꯟ ꯆꯨꯕ ꯍꯥꯏꯕꯗꯨ ꯆꯨꯔꯦꯗ ꯀꯇꯂꯥꯏ ꯍꯥꯏꯕꯗꯨ ꯃꯥ ꯑꯣꯏꯔꯦ꯫ ꯀꯔꯝ ꯇꯧꯅꯤ ꯃꯁꯦ? ꯀꯔꯝ ꯍꯥꯏꯅ ꯁꯦꯝꯗꯣꯛꯀꯅꯤ? ꯃꯥꯕꯨ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯤꯗꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤ ꯇꯧꯔꯒꯦ ꯑꯩ ꯀꯣꯛ ꯁꯥꯟꯅꯔꯒ ꯑꯋꯥꯕ ꯃꯁꯛ ꯈꯪꯍꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯀꯣꯛ ꯁꯥꯟꯅꯔꯒꯦ ꯃꯁꯤꯒꯤ ꯀꯇꯟ ꯆꯨꯕ ꯏꯁꯨ ꯕꯣꯊꯦ ꯑꯁꯦ ꯀꯇꯟ ꯆꯨꯕ ꯐꯍꯜꯂꯒꯦ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯑꯐꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯌꯥꯝꯅ ꯋꯥꯒꯗꯧꯔꯤ꯫ ꯑꯃꯥꯏꯕ ꯇꯣꯃꯥꯜꯗꯣ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯕꯣꯊꯦꯕꯨ ꯁꯦꯝꯕꯤꯔꯒꯦ ꯁꯥꯕꯤꯔꯒꯦ ꯁꯦꯝꯗꯣꯛꯄꯤꯔꯒꯦ ꯑꯐꯕ ꯂꯝꯕꯤꯗ ꯍꯥꯏꯅ ꯈꯜꯂꯛꯂꯦ꯫ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯕꯣꯊꯦꯗ ꯑꯣꯟꯁꯤꯜꯂꯒ ꯁꯦꯡꯅ ꯏꯁꯨꯕꯨ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯄꯥꯝꯂꯕ꯭ꯔꯣ? ꯍꯣꯏ ꯄꯥꯝꯂꯦ ꯏꯄꯨ ꯑꯩ ꯁꯦꯡꯅ ꯄꯥꯝꯃꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯨ ꯅꯉꯣꯟꯗ ꯋꯥꯗꯅ ꯅꯨꯡꯉꯥꯏꯅꯕ ꯊꯕꯛ ꯑꯗꯣ ꯑꯩ ꯍꯥꯏꯔꯒꯦ ꯃꯗꯨ ꯇꯥꯛꯂꯒꯦ꯫ ꯅꯪꯕꯨ ꯃꯗꯨ ꯁꯣꯏꯗꯅ ꯇꯧꯕ ꯉꯝꯒꯗ꯭ꯔꯣ? ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯅꯦ? ꯏꯄꯨ ꯋꯥꯗꯅ ꯅꯨꯡꯉꯥꯏꯅꯤ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅꯤꯕꯨ ꯍꯥꯏꯔꯗꯤ ꯌꯥꯔꯦ ꯍꯦꯛꯇ ꯇꯧꯒꯦ ꯅꯁꯨ ꯍꯦꯛꯇ ꯇꯧꯖꯒꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯨ ꯍꯥꯏꯔꯒꯦ ꯃꯨꯟꯅ ꯇꯥꯔꯣ ꯇꯥꯛꯂꯛꯂꯒꯦꯀꯣ ꯊꯕꯛꯁꯤꯡꯁꯦ ꯑꯗꯨꯗꯤ꯫ ꯍꯣꯏ ꯏꯄꯨ ꯍꯥꯏꯕꯤꯔꯣ ꯅꯁꯨꯗ ꯇꯥꯛꯄꯤꯔꯣ꯫ ꯁꯨꯝꯗꯧ ꯑꯍꯥꯟꯕꯗ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕꯁꯦ ꯁꯅꯥ ꯆꯪꯉꯤ ꯂꯨꯄꯥ ꯆꯪꯉꯤ꯫ ꯉꯥꯏꯈꯣ ꯅꯪ ꯁꯅꯥꯒ ꯂꯨꯄꯥꯒꯗꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ? ꯅꯪꯅ ꯈꯟꯖꯕꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯄꯨꯗ꯫ ꯏꯄꯨ ꯂꯨꯄꯥꯕꯨꯗꯤ ꯁꯅꯥꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯁꯅꯥꯅ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯕ ꯃꯒꯨꯟ ꯂꯩꯕ ꯍꯦꯜꯂꯤ ꯑꯗꯨꯅ ꯑꯩꯗꯤ ꯁꯅꯥ ꯑꯣꯏꯅ ꯄꯥꯝꯃꯤ ꯏꯄꯨ꯫ ꯑꯣ ꯃꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯈꯪꯕꯣꯏꯔꯦ? ꯈꯪꯉꯤ ꯏꯄꯨ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯨꯝꯗꯧ ꯅꯪꯒꯤ ꯁꯅꯥ ꯇꯥꯟꯐꯝꯗꯣ ꯏꯄꯨ ꯇꯥꯛꯂꯒꯦ ꯅꯪꯅ ꯁꯅꯥ ꯇꯥꯟꯕ ꯍꯧꯔꯣ꯫ ꯏꯄꯨ ꯀꯔꯝꯅ ꯇꯥꯟꯒꯅꯤ? ꯃꯐꯝꯅ ꯀꯗꯥꯏꯗꯅꯤ ꯑꯩꯅ ꯇꯥꯟꯒꯗꯕ ꯁꯅꯥꯁꯦ? ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟ ꯑꯗꯨꯗꯅꯦ ꯁꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯅꯪ ꯃꯗꯨ ꯈꯪꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯃꯣꯡꯁꯣꯡ ꯑꯃ ꯂꯩꯕꯗꯨꯔꯣ ꯏꯄꯨ? ꯃꯥꯅꯦ ꯑꯗꯨꯕꯨ ꯑꯗꯨꯗꯗꯤ ꯀꯃꯥꯏꯅ ꯁꯅꯥ ꯂꯩꯔꯤꯕ? ꯃꯐꯝ ꯑꯗꯨꯗ ꯊꯥꯏꯅ ꯅꯈꯣꯏꯒꯤ ꯅꯄꯥ ꯅꯄꯨꯁꯤꯡꯅ ꯁꯅꯥ ꯃꯄꯩ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯀꯌꯥ ꯄꯥꯛꯇꯛꯅꯅ ꯂꯣꯠꯇꯨꯅ ꯊꯝꯂꯝꯂꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯒꯤꯔꯣ ꯏꯄꯨ? ꯏꯄꯨ ꯃꯥꯏꯕꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕ ꯉꯥꯛꯇꯔꯣ? ꯃꯥꯅꯤ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯛꯊꯣꯛꯂꯨ ꯑꯗꯨꯒ ꯃꯐꯝꯁꯤꯡ ꯑꯗꯣ ꯆꯥꯡꯆꯠ ꯑꯃꯗ ꯄꯥꯛꯇꯛꯅꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯊꯤꯌꯨ ꯁꯣꯏꯗꯅ ꯅꯪ ꯁꯅꯥ ꯃꯄꯩ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯐꯪꯒꯅꯤꯀꯣ꯫ ꯕꯣꯊꯦꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯍꯔꯥꯎꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯁꯦꯡꯕꯩꯔꯣ ꯏꯄꯨꯅ ꯍꯥꯏꯁꯦ? ꯃꯥꯅꯤ ꯑꯁꯦꯡꯕ꯫ ꯃꯐꯝꯗꯣ ꯅꯪꯅ ꯇꯧꯈꯥꯏꯕ ꯂꯣꯏꯔꯒ ꯏꯄꯨꯗ ꯍꯥꯏꯔꯛꯎ ꯏꯄꯨꯅ ꯁꯅꯥ ꯃꯄꯩ ꯌꯥꯎꯕ ꯈꯥꯎꯖꯥꯎ ꯐꯪꯅꯅꯕ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯤ ꯈꯔ ꯄꯤꯒꯦ ꯃꯗꯨꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯅꯪꯅ ꯅꯤꯡꯊꯤꯅ ꯊꯥꯖꯤꯟ ꯈꯣꯠꯆꯤꯟ ꯇꯧꯁꯤꯟꯒꯗꯕꯅꯤ꯫ ꯕꯣꯊꯦꯗꯤ ꯃꯥꯏꯕ ꯇꯣꯃꯥꯜꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯄꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯍꯥꯏꯖꯔꯛꯏ꯫ ꯍꯣꯏ ꯐꯅꯤ ꯏꯄꯨ ꯌꯥꯏ ꯑꯩ ꯇꯧꯒꯦ ꯏꯄꯨ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯃꯐꯝꯗꯣ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯇꯧꯕ ꯍꯧꯖꯔꯨꯔꯒꯦ ꯌꯥꯒꯗ꯭ꯔꯥ? ꯉꯁꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯣꯏꯕ꯭ꯔꯥ ꯏꯄꯨ? ꯌꯥꯗꯦ ꯉꯁꯤꯗꯤ ꯌꯥꯗꯦ ꯍꯌꯦꯡ ꯀꯣꯔꯧ ꯅꯣꯡꯉꯥꯜꯂꯒ ꯇꯧꯕ ꯍꯧꯒꯗꯕꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗꯤ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯧ ꯃꯇꯝ ꯑꯅꯤꯁꯤꯗ꯫ ꯍꯣꯏ ꯐꯒꯅꯤ ꯏꯄꯨ ꯏꯄꯨꯅ ꯍꯥꯏꯕꯁꯤꯡꯗꯣ ꯅꯁꯨꯅ ꯁꯣꯏꯗꯅ ꯂꯣꯏꯅ ꯇꯧꯖꯒꯦ ꯏꯟꯖꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ꯫ ꯏꯄꯨ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ꯫ ꯆꯠꯂꯣ ꯅꯤꯡꯊꯤꯅ ꯆꯠꯂꯣ꯫ ꯂꯩꯕꯥꯛꯇꯣ ꯇꯧꯕ ꯂꯣꯏꯔꯒ ꯏꯄꯨꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈꯣꯀꯣ꯫ ꯍꯣꯏ ꯏꯄꯨ꯫
ꯑꯗꯨꯝꯅ ꯕꯣꯊꯦꯗꯣ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅꯗꯤ ꯃꯕꯨꯛꯇ ꯁꯣꯟꯖꯍꯧꯏ ꯃꯗꯨꯒꯤ ꯊꯕꯛꯁꯤꯡꯗꯣ ꯇꯧꯕꯗꯒꯤ ꯏꯁꯨꯒꯤ ꯑꯅꯝ ꯑꯍꯥ ꯆꯨꯗꯨꯅ ꯀꯇꯟ ꯆꯨꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯣꯛꯊꯣꯛꯄ ꯑꯣꯏꯖꯕꯀꯣ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅꯁꯨ ꯁꯦꯡꯅ ꯕꯣꯊꯦꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅꯤꯅ ꯐꯍꯟꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯅꯕꯨ ꯐꯔꯛꯅꯕ ꯍꯥꯏꯅ ꯑꯐꯕ ꯂꯝꯕꯤꯗ ꯂꯧ ꯑꯃꯗ ꯆꯠꯅꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯛꯄꯅꯤ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛ ꯑꯗꯨꯗꯅꯤ ꯕꯣꯊꯦ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯃꯈꯨꯠꯇ ꯂꯩꯄꯥꯛ ꯇꯧꯅꯅꯕ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯔꯛꯂꯒ ꯇꯧꯕ ꯍꯧꯔꯛꯂꯦ ꯕꯣꯊꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯈꯤꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯗꯨꯗꯤ ꯏꯃꯥꯒꯤ ꯕꯣꯊꯦ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯕꯣꯊꯦ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯏꯃꯥ ꯀꯩꯅꯣꯅꯦ ꯏꯄꯨꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯃꯊꯣꯟꯁꯤꯗ ꯁꯅꯥ ꯃꯄꯩ ꯂꯨꯄꯥ ꯈꯧꯖꯥꯎ ꯐꯨꯝꯗꯨꯅ ꯂꯩ ꯃꯗꯨ ꯄꯥꯛ ꯁꯟꯅ ꯇꯧꯔꯒ ꯊꯤꯌꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯕꯨ ꯐꯪꯂꯕꯗꯤꯅꯦ ꯑꯩ ꯁꯨꯗꯅ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯌꯥꯔꯅꯤꯁꯨ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒꯤ ꯑꯩ ꯂꯩꯕꯥꯛꯁꯤꯡꯁꯦ ꯇꯧꯕ ꯍꯧꯔꯝꯂꯤꯕꯅꯤ ꯑꯣ ꯑꯗꯨꯃ ꯍꯦꯛ ꯇꯥꯛꯄꯤꯔꯛꯄꯣꯏꯔꯦ ꯅꯄꯨꯃꯥꯏꯕꯅ ꯍꯥꯏꯔꯛꯑꯦ ꯏꯃꯥ ꯑꯗꯨꯅꯅꯦ ꯏꯃꯥ ꯑꯩ ꯂꯩꯕꯥꯛꯁꯤꯡꯁꯦ ꯂꯣꯏꯅ ꯇꯧꯒꯦꯀꯣ ꯑꯩ ꯇꯧꯒꯦ ꯏꯃꯥ ꯁꯈꯤꯗꯤ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯅꯨꯡꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯔꯣꯜ ꯑꯗꯨ ꯃꯍꯥꯛ ꯈꯪꯕꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯦ ꯃꯥꯁꯨ ꯃꯕꯨꯛꯇꯗꯤ ꯈꯜꯂꯤ ꯐꯔꯦꯗ ꯃꯥꯃꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯄꯁꯦ ꯑꯁꯤ ꯃꯌꯥꯝꯁꯦ ꯇꯧꯕꯗꯒꯤ ꯏꯆꯥꯁꯦ ꯃꯃꯥꯏ ꯃꯃꯤꯠ ꯅꯧꯅ ꯄꯥꯡꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯁꯅꯨ ꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛꯁꯤꯡꯁꯦ ꯇꯧꯕ ꯍꯧꯔꯒꯦ ꯆꯥꯛ ꯃꯩꯗꯨꯝ ꯊꯥꯒꯠꯂꯨꯔꯣ ꯆꯠꯂꯣ ꯍꯣꯏ ꯏꯃꯥꯅꯦ ꯅꯪꯅ ꯆꯥꯅꯅꯕ ꯆꯥꯛ ꯅꯨꯡ ꯀꯔꯤꯗꯣ ꯊꯥꯡꯒꯠꯄ ꯍꯧꯔꯨꯔꯒꯦꯀꯣ ꯁꯈꯤꯗꯤ ꯋꯥꯈꯜ ꯑꯗꯨ ꯃꯣꯃꯣꯟꯅꯔꯒ ꯆꯪꯈ꯭ꯔꯦ ꯕꯣꯊꯦꯗꯤ ꯂꯝ ꯄꯥꯛꯈ꯭ꯔꯕꯗꯨ ꯍꯨꯃꯥꯡ ꯅꯄꯤ ꯀꯥꯕ ꯃꯈꯩ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯁꯥ ꯑꯗꯨ ꯋꯥꯕꯒ ꯈꯪꯈꯤꯗ꯭ꯔꯦ ꯁꯅꯥ ꯃꯄꯩ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯗꯨꯗꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯅ ꯑꯗꯨꯝꯅ ꯕꯣꯊꯦꯅ ꯑꯋꯥꯕ ꯃꯁꯛꯀ ꯈꯪꯗ ꯄꯥꯛꯈ꯭ꯔꯕ ꯂꯝꯄꯥꯛ ꯑꯗꯨꯕꯨ ꯍꯦꯛꯇ ꯑꯔꯩꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯂꯒ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯇꯧꯔꯛꯄꯅ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯗ ꯂꯣꯏꯅ ꯂꯣꯏ ꯃꯗꯨ ꯂꯣꯏꯔꯕꯗ ꯕꯣꯊꯦꯗꯣ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯔꯦ ꯏꯄꯨꯃꯥꯏꯕ ꯑꯩ ꯏꯄꯨꯃꯥꯏꯕꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅ ꯇꯧꯖꯔꯦ ꯑꯗꯨꯕꯨ ꯁꯅꯥ ꯃꯄꯩꯒ ꯂꯨꯄꯥ ꯈꯧꯖꯥꯎꯒ ꯐꯪꯕ ꯀꯧꯕꯗꯤ ꯁꯨꯛꯂꯩ ꯂꯩꯇꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯁꯤꯕꯨ ꯏꯄꯨꯃꯥꯏꯕ ꯑꯃꯥꯏꯕ ꯇꯣꯃꯥꯜ ꯅꯣꯛꯏ ꯑꯗꯨꯒ ꯁꯅꯥ ꯐꯪꯗ꯭ꯔꯦ ꯂꯨꯄꯥ ꯊꯤꯕ ꯍꯩꯇ꯭ꯔꯦ ꯃꯁꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯏꯄꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯐꯔꯦ ꯏꯄꯨ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯑꯃꯨꯛ ꯄꯤꯒꯦ ꯏꯄꯨꯅ ꯄꯤꯔꯤꯕ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯁꯦ ꯅꯪꯅ ꯇꯧꯈꯥꯏꯔꯕ ꯃꯐꯝ ꯑꯗꯣ ꯃꯗꯨꯗ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯔꯒ ꯍꯨꯟꯒꯗꯕꯅꯤꯀꯣ ꯏꯄꯨ ꯃꯗꯨ ꯊꯥꯔꯕꯗꯤ ꯁꯣꯏꯗꯅ ꯁꯅꯥ ꯃꯄꯩ ꯂꯨꯄꯥ ꯈꯧꯖꯥꯎ ꯐꯪꯒꯗ꯭ꯔꯥ ꯐꯪꯗꯣꯔꯤꯕꯅꯤ ꯁꯅꯥꯗꯒꯤ ꯂꯨꯄꯥꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯏꯄꯨꯒꯤ ꯕꯣꯊꯦ ꯍꯣꯏ ꯑꯗꯨꯗꯤ ꯏꯄꯨ ꯑꯩ ꯁꯣꯏꯗꯅ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡꯗꯨ ꯍꯨꯜꯂꯒ ꯑꯩ ꯁꯣꯏꯗꯅ ꯊꯥꯔꯒꯦ ꯐꯔꯦ ꯍꯨꯟꯖꯤꯜꯂꯨ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯑꯗꯨꯅ ꯆꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯔꯨ ꯂꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯪ ꯏꯄꯨꯒꯤ ナꯛꯇ ꯂꯥꯛꯀ ꯃꯗꯨꯁꯤꯡ ꯑꯗꯨ ꯂꯣꯛꯄ ꯂꯣꯏꯔꯒ ꯏꯄꯨꯒꯤ ナꯛꯇ ꯂꯥꯛꯎꯀꯣ ꯍꯣꯏ ꯏꯄꯨ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯊꯦꯗꯨ ꯃꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯅ ꯇꯧꯊꯣꯛꯂꯕ ꯂꯝꯄꯥꯛ ꯃꯥꯟꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯛꯇꯛꯅꯅ ꯍꯨꯟꯖꯤꯟꯗꯨꯅ ꯊꯥꯖꯤꯟꯈ꯭ꯔꯦ ꯁꯈꯤꯗꯤ ꯋꯥꯈꯜꯗ ꯃꯗꯣꯝ ꯅꯦ ꯇꯥꯖꯔꯛꯂꯗꯨꯅ ꯈꯟꯖꯩ ꯐꯔꯦꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯋꯥꯈꯜ ꯇꯥꯕ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯅꯤ ꯁꯤꯗꯕꯨ ꯇꯥꯔꯛꯂꯕꯗꯤ ꯈꯟꯅ ꯋꯥꯈꯜ ꯋꯥꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯐꯈ꯭ꯔꯦꯗꯀꯣ ꯐꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯃꯥꯃ ꯑꯃꯥꯏꯕꯗꯣ ꯊꯣꯛꯅ ꯐꯈ꯭ꯔꯦ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯕꯣꯊꯦꯅ ꯊꯥꯈꯤꯕ ꯍꯨꯟꯈꯤꯕ ꯍꯪꯒꯥꯝ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯇꯨꯅ ꯍꯝ ꯆꯥꯎꯔꯛꯂꯦ ꯑꯃꯗꯤ ꯍꯩꯖꯤꯡ ꯃꯄꯨꯡ ꯐꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡꯗꯨ ꯂꯣꯛꯂꯗꯨꯅ ꯊꯥꯎ ꯑꯣꯏꯅ ꯇꯥꯟꯊꯣꯛꯂꯒ ꯌꯣꯟꯕꯗ ꯁꯦꯜ ꯐꯅ ꯌꯥꯝꯅ ꯐꯪꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯕꯣꯊꯦꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯩꯅꯣ ꯏꯄꯨꯃꯥꯏꯕ ꯑꯩꯒꯤ ꯁꯅꯥ ꯃꯄꯩ ꯂꯨꯄꯥ ꯈꯧꯖꯥꯎ ꯐꯪꯉꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯁꯤꯕꯣ ꯍꯪꯒꯥꯝꯁꯤꯡꯗꯨ ꯂꯣꯛꯂꯒ ꯏꯃꯥꯅ ꯁꯦꯜ ꯐꯪꯂꯒ ꯂꯩꯔꯤ ꯍꯥꯏ ꯑꯉꯥꯎꯕ ꯊꯤꯗ ꯅꯪꯁꯦ
Sel phanglibado sanani ni hei. Sanadagisu hena tanglibani ne nangbo ipugi bothe. Ha, kari haino haisibo. Hai, bothe. Nangbu suningdana nomningdana karamna wadana nungaiba yadoino. Madubu oithokpa yabra. Nangna ngasi nangi imungna sel phanglibado. Nangna suruba nong madugi mahaina. Nangi surubagi mamali mado sanama. Lupa khaujawdagisu hena mamal yamlibani ne nangbu bothe. Ha, ipumaiba. Adudi naha makai aina sanama pai. Lupa khaujawda chokluribasidi arembada taridana. Karigi tabano tade. Nangna tawkriba sukriba adugumna adumto thabakto karigidi nangna sel piroidagi. Nangbu ipuna wakhal tahanbani gyan lakhanbani. Nangbu ipuna sembiriba sabiriba lambi asida chatningdabrani. Bothe tumin leiraga. Hoida phare ipuwa ai ipumaibana hariba mayamse masi induna chatlagi. Ai wadana nungaiba suningdana nungaiba yai haina khaliba wakhalse thadoki. Lupa khaujaw. Sanama pai aduda mihoba pukliba adusu ai doklagi. Gyan taro adudi. Ngasidagi nang adum gyan taro ko ipugi bothe. Hoi, nasu gyan tari ipumaiba. Phare phare. Adu mangaidana isusidi. Asumna katan Bhu Chuba wadana nungaiba pamba bothebo maiba tomalgi pautak matung inna chatlubadagi wadana sudana nungaiba haunaba yade haibasi khanglaktuna haujikti mahak wakhal tare amadi thabai inkhang suba nomba haukiduna yummado nungai yaibi marang kaina pananaba haina hotnaduna leirabe.